mayambo Amazing Bible Prophecy Ministry na taram nokchari ngasi di akhoi sister Jaya Elangmam na Christian oi baimung amada angang nupa natraga nupi poklabdi magi mathong mangam kadi tawgadage haibadugi maramda hangbire hadi akhoi kairo lekai da leiba singidi ipan na singba tawe adu Christian oi ba akhoi gidi kadi tawgani haibadugi maramda hangbire makhatana naina dringai ta ikhoina isora pathna tawse sagada lebe anung shaba thogana be paisho yam thagsare pangasi maroina panahana pipi khraba angang ama imung amada nongna lakpu matana mahaki damak ikhoina kari haja nonjapagi kari thabak tawgadage habigi maramda ikhoi khara naina gadawri masida nahana po pipiu hobdeng noi pawna singbiu tare usinaw singdusun hana loina biu prabhu jisu ki krista gi mingda kurumjari amen si akhona bible gi londa dadi akhona child dedication angang kathokpa ishoda angang do kathokpa haina akhona masigi topic che asmaina thambaya natraga angang do consecration to sengdokpa ishoda sengdokpa haina masi akhona yengje mamangi matamda old testament matamda karam nasanarami haibdugi maramda khara yengaga akhona mu hujing matamda kari tawbe habdo madugi maramda mu yengminase Leviticus 12 ta yamna mayek singna ye Hebrew masa singi damakta di kari tawbra habdo 2-3 da paminase Israel masa sing dayo kana gumba nupi amana miron duna masani pa ama polabdi mahak numitare ni mangani machanu pa pokpa nupi do numitare ni mangani ma ki thagi khongkap lakna songna panaba yadabagi numisingi matung ina mahak mangani aduga nipani shuba numita angang adugi pinungi unka kadabani habni masina habdi yamna mayek seng haidi nipani shubada angang ado circumcise tawgadamni nupi ado numit kyani numitare ni mangani hai aduga muk magi masa sengdopki thabuk to kyang kuina sathabra habdo mu yengje verse 4 da aduga nupi adu numit kuntra humdoini phawba masa sengdong na ba I chatpa phibam adu da laigani mahaki sengdokpagi numising shuri phawba mahana asengba pot amata sokloi dabani amasung asengba mafamda changloi dabani masi hana taunaramba thabak tuneba masi Hebrew singi khoi am section na tawrambane masi amu 5-6 ta mu yengna se nupi pola di kai dobra habdo adubu mahangna macha nupi ama poklabadi mahangna thagi khongkap laktuna songna masi English ka dikha nungai di wale ko aduga mahangna nupi ama poklabadi mahangna thagi khongkap laktuna songna panaba yadaba aduga mahangna sayol ani mangani aduga mahang numit humpu tarukni phawba masa sengdongna be I chatpa phibam aduda laigani aduga macha nipa natraga macha nupi pokpagi damak mahaki sengdopagi numising shurabada mahangna mai thadopagi kana pot singi damak sei ama pharaba yaung macha ama amasung papki kana poki damak kunu macha ama natraga lam kunu ama unapam phiunggi sangphamda puroita purakani masi haidi nupa polagana numini funi gi matungda masado sengeba aduga numini funi shuruba matamda makoina Moses ki law gi matungina haidi makoi gi kana posing ado aikoina sacrifice offering sino asina singbatung do puraga makoina khatkaneba yaw macha amaga kunu haidin tawruse aduga nupi oragana masin numin marfuni sing numin marfuni gi matungda haiba pura sengdo matungda ishoda kat sagi kana posing do puraga khatkaneba koina masi ama laire adubu haribe je koina hojiki matamdadi masi kana posing porokpagi athata laitare maramdi Prabhu Jisu Krishna siba matamda masi loina thungkhrabne masi ko aduna hoji koina angang hoi numisidi koina tawbe angang nupa podi numini funi subida koina sastalaga koina angamba angang dugi offering khangde koina ishoda kaningba paisa khara kalaga koina pastor da pathna tanbai nupi oraga so adumaina ton bayai masi koi amu yengje ko makhata namu an mu pokpun nupa sing habise masi sengdok paje sida Egypta
ahma pokpa nupa sing loina hatpa matamda Hebrew masa singidi makoi siende kanbi maduda kari habre ejir masa singi marakta angang khaw hangdoktuna mi amasung sa singidama ahma pokpa punam aigini tongana thamung masi aigini habne ahma pokpa angang hadin ahma pokpa nupa natraga sasan khutimakse magini habne masi sangdoga thamu habne adubu hairi base masi ge mauta pokpa sing ado amuk makoina masi maman piraga amuk ishori amuk leineba maman pibigi maramdo ikoni yengchemna masing thiba ko numbers 18 gi 15 section da mi or so sarajum nakoina jawaba da purak pa thawai pamba punam ki ahan pokpa khuding na koi gi oigini adu moina mak taibung mina pokpa ahan pokpa punam na hang na soidana handokadabani hadi amasung amang basa singgi ahan pokpa punam na hang na mamal piduna handokadabni tha ama pharaba singdegi horoga handokadaba makoi adu na hang na handokadabni na hang na lepa matung na sengba mafamgi sekel haibadi lupa gi sekel manga oigini masi gera kunni hamni masi hairibado makoina matamduda makoina sekel ama masi gera kunje makoina piraga makoina hadi ishorda masi gi thabak che taweba masi ju aikoina masimak tawbache haujiktadi masimak tawnadre madugi mathawai aikoin tawgadamni an pokpa singje khoi cha singje ishorda phadana ka thokpa makoi gi dama aikoina offering kamjaba offering ishorda piba piraga khoina tawbe amu yengse khoina angang bible dangang katpagi wafamje shogim famda khudam ani khagle ene sum thiba matamda old testament da ama new testament da ama old testament da na hana je macha yaudaba matamda mana ishoda haijaraga macha nu pa ama phange macha nu pa ama phangba matamda da mana asumna hai ko masi for this child I pray hairi banga sikitama aina pathana tawbani ishona ingonda aina haijabado mangonda nibado mahangna ingonda tabire maram maduna su aina maku ishoda pigani mahangna hingliba makai ishoda pigani haina mahana ishoda worship tore samai tawdana khom khainarba matungda hanana Samuel do ishogi mafamda katuna ishogi da maktabung makung phana tawholle masi khudam amma laire masi child consecration gi damaktani aduga Prabhu Jisu Krista gi dasu masi khudam amma laire Prabhu Jisu Krista po ayenggi ko angang adu unkak nabagi numit nipan surabada Jisu Krista ne ma ke mingge su thonke ekona ming thon baje kai kana ko Bible da ju ming thon baje hana angang pokching da ming thon bale angang pokpaga ming thon bale Prabhu Jisu Krista di nipan subanum ta ming thon ke ma ke ming di hana sagadu gembrin na hairam babne ma ki ming ji su thon ki ming asi ma ku kun da miroling da dur aduna tholam bani aduga moksi gi wen da thang matung na makoi gi sengdok pe gi numi sing adu loira bada makoi bu jisu bu se sarum da puraki masi ma ku ibung hoda sinana ba hadi ngasai nupa pop ni na numi ni funi gi matung da mama na Mary na Jisu Krista je laisang da pore ba sengdong na bi da Moses gi wa da thagi matung makoi di lai ra na khunu jura am pore masi ibung gi wen da thang da I khibugum ne angang khaw hang duk na nipa khuding Jehova gi mafam da sengba kawgadam ni aduga ibung gi wen da thang dhaira magi matung na lam khunu jura ama natra khunu ama ani ira por oina katna bani laira ba oi begi ne asmai tawdana Prabhu Jisu Krista ju katki aduna haide base puna makse khona han ba pokpo rasu Prabhu Jisu na aikoi gi damak loina kanbi khrabane mana loina handok pi khrabne pa khudimak tagi adagi ama khona hairiba hana mamang da sanaramba niti niyom sing adu loin kan adu dagi Prabhu Jisu Krista na loin kan amni hojiti khona khunu asina sing basing che khatpa gi darka leitre aduna masidagi khona khangba yabadi karina Prabhu da loin thung khrabani na khona tawba yabje khoi gi angang pokpa matam dan nupa na traga nupi organa numit marfuni nupa organa numini funi hairiba niyom chidi Bible da haibani na aikoina thiba matamdo scientific ki maram thiba matamdo ju fajana sumna laigini shona hairam babne khangna haigrabne nupi gi masa sengba sengdabagi haibse masima laire adubu ayamba ariba waremna badadi angang nupi singse makoije bor pibigi waridi yamna special oina kaino tawbigi waridi laite
adubu hujiki matamda di punamak chap manare maramdi karigino mamangda laitabje akhoi gi kanbi mapu du da yamna yumpham oiba lakadoba nupa ni na kanbi mapu je nupa ni na adu da nupa da yam yumpham oibane madu ni ko madu gi da ma hujiti akhoi na ngamjabado numit nupa organa numit funi nupi organa numit marfuni gi matungda akhoi na sasta purak patai ngang do aduga pa akhoi ma gi da ngamjaba khara ishoda akhoi ngamjaba khara kat patare offering khara pibiraga pastor da partna to ado hodi church ki matungna tongan tawbi hai ado church ki matungna masi tawne akhoi jo masi tawbe hai masi lare aduga maming thonba kanaga church ta naming tawga kanagumna sausan tawbale matu chu arembani na khale chamtam hoi sai church porokpa kaningai porokpa matam da jo khoina minganum tholaga mai mingsi ni habjanum haiba yai do khoina Galatians 3 ki 20 atam yeng mina se sida Yehudi natraga Greek minai natraga ning thamba nipa natra nupi gi khenaba laite maram di makhoi punama Krista Jisu da amatane ade Prabhu Jisu na punama Prabhu da thungkrabina hojiti Greek Yehudi Greek minai natra ning thamba nupa nupi angang nupi habi gi khenaba karim ta laitre punama Krista da amatani hani masina thaibidi chamane chan nupi or su chan nupa or su shori mafamda shona ikoda pibi khaba khudone samane kunda Psalm 127 ki 3 da hai sida manipu ga dikhatang chana de ko lo children are an heritage of the Lord yeng angang chingche joba ki khudoni sida na khudoni haina manipu da na hala asang bai di heritage se khudon hai banate yeng angang singa se shogi sakthung ni shogi lanni habani mase shogi lanni shogi da mo oi khraba haidi lanni habani heritage hadi mapang mapu dagi phangbam thokdo aduni habani angang khudima shogi ni habani punungi mahidi mangon dagi phangbam manani habani the fruit of the womb hadi angang khaw hadi nupi gi angang khaw gi mahi ase mahaki manani habani masida ma action habdi aduna ngang khudima shogi mafamda belu sab mane hujiki matamda ado Proverb 22 gi 6 ta ekhoi mawam pa oiba ekhoina khoi gi sa phan da ba habse ekhoi gi matung ile madu gi dam ekhoina thaugodabne Proverb 22 gi 6 ta hai angang amase mahangna satkadaba lambi aduda pautak takpi tambiu habne ekhoina angang amna satkadaba lambi je kaino ishogi lambi da arang khubang lambi da salan ba je akhoi mawam pa oi ba akhoi tambi khidabne ba anga isha singdu arang khubang lambi da phajana chatpa bible ki lambi da phajana takpi tambi je akhoi gi ne hari lambi ji da khoi na takra de sida ko even when he is all man halu arba matam da she will not depart from it mahana hari ba takpi khaba chumba shogi lambi da sakadab do adu da gi lai thok tuna saloeba aduna angang di being a matam da ikoina tangning ba tamning ba phajana semning ba do mong da semo godamni semo bu matam da mokoi se shogi da mo oikrabne ba aduna angang kathok pa angang sengdok pa hebje ikoi mama pa gi maka pole koina kayam kan da koina khan ba yai ai gi da makta di koi chano pa hanje aina ishoda kat po ne ishoda patna tharoga ishoda kat po ne masi hayeng shogi da mak thabak tongna ba pastor o hen ge kana tumaina wakal da thamme sumaina thamme aduna ikoi ju pandam thamba yai masi ikoina khangdabne ba aduna han ba pokpo ergadi khudumo ikoina maman piraga maman piba de khon ngamjaba offering kalaga koina ishoda consecration dona gi da mak patna tawba aduga masi ikoina yamnu maroe aduna nupa oigera nupi oigera punama ikoina ishoda kathok pa habse dedication tawba habje church ki khana ba ki matungna lairangwani aduna church isa na yaw church adugi matungina magi numitsing lairangwani adu bible gi matungna di nupa po ga di numine funi harba nupi do hapta ama sengoi adugi matungda ma sa sengdok gi thabak se numit control doini ma sathagani makhata na adugi matungda kanaguma nupi po gana hapta ani harba nupi je mangani anikle noigani adugi matungda ma je sengaga ju ma sa sengdok gi thabak se numit humpu ga tarukni amuk samaina sathagane ba samai tawdana numin marfuni je makoi sengdana laigane ba adugi matungda ikoina sasta puraga pasada ikoina ngangdugi da mapatna tawbiba ikoina ngamjaba kara shogi mafamda katpa yai haibje masine ba
aduna mamangida tawnaramba koina numit pharaba matunda khunu khatpa asina singba koina tawbe darkar lete prabhu na loina tawkramne loina redeem tawkramne aduna koina ngamjaba khara ishogi thabaki dama koina ngamjaba khara katkadawni masini koi chamchamna koina angang koina christian mung amda angang mapolagadi kadi tawgani habdo masini chamchamna masi khaknani tabiba mayam khudingde ishona bopi boishnu hariba sumba sigi matuina koina satse angang singa che ishogi lambida afaba lambida saningai gidama koina phajana mama bawiba koina thajaduna koina phajana senasi haina aina mayamda haijari haroi adu kanaguma nobu mi odi channel na sebu subscribe tobi marum pangsin da share tobi partna tomna che swagada leibe paiso yam thagasare masi koina angang ama nupa natraga nupi polo di nana paibana haibagi matuna karamba matamda kari numita kathokani haibdugi maramda koina tawkudawri tajakre masi tajari khudingda na hana bo pibio Prabhu Jishu ki mingda khurumjari. Amen.